ꯑꯣꯅꯤꯡꯕꯒꯤ ꯑꯋꯥꯕꯁꯤꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯀꯥꯡꯕꯨꯅ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯅꯅꯥꯅ ꯅꯨꯡꯉꯥꯏꯖꯕꯁꯤꯗꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯒ ꯅꯨꯡꯉꯥꯏꯅꯁꯨ ꯄꯦꯄꯔꯗꯒ ꯍꯥꯞꯄꯅꯦꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯊꯣꯛꯂꯛꯏꯅꯦꯕ ꯍꯩꯔꯨꯛ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯍꯌꯦꯡꯁꯦ ꯊꯥꯁꯤ ꯅꯨꯃꯤꯠꯅꯦꯕ ꯇꯔꯄꯣꯟ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯣꯏꯅꯦꯕ ꯚꯥꯃꯣꯟꯗꯁꯨ ꯁꯤꯗꯥ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝ ꯍꯩꯔꯨꯛꯁꯦ ꯑꯩꯅ ꯑꯄꯦꯜꯁꯦ ꯈꯔ ꯂꯧꯔꯦ ꯑꯄꯦꯜꯁꯦ ꯀꯦꯖꯤꯗ ꯂꯨꯄꯥ 150 ꯍꯥꯏꯌꯦ ꯑꯗꯩ ꯇꯔꯕꯨꯁꯅ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯑꯗꯨꯃꯥꯏꯅ ꯑꯄꯦꯜꯒ ꯇꯔꯕꯨꯁꯀ ꯑꯗꯒꯤ ꯑꯪꯒꯨꯔ ꯈꯔꯒ ꯂꯧꯔꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯉꯟꯅ ꯑꯌꯨꯛꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯌꯨꯝꯒꯤ ꯆꯥꯅ ꯃꯣꯁꯣꯔꯤ ꯂꯧꯔꯛꯄ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯖꯤꯟꯅꯗꯦꯕ ꯃꯥꯁꯨ ꯈꯪꯗꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯅꯩꯕ ꯑꯩ ꯃꯣꯁꯣꯔꯤꯁꯦ ꯁꯤꯗꯥꯗ ꯍꯥꯞꯄꯩ ꯄꯣꯔꯛꯏꯅꯦꯅ ꯑꯗꯣ ꯃꯥꯅ ꯉꯥꯡꯉꯝꯃꯤꯅꯦꯕ ꯑꯩꯉꯣꯟꯗ ꯃꯣꯁꯣꯔꯤꯕꯨ ꯁꯤꯗꯥꯗ ꯀꯅꯥꯅ ꯍꯥꯞꯅꯒꯦ ꯍꯥꯏꯅ The next day. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯅꯅꯥꯒ ꯃꯄꯥꯒꯗꯤ ꯆꯠꯈꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯒ ꯃꯨꯅꯤꯒ ꯍꯧꯖꯤꯛ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯅꯁꯦ ꯆꯪꯉꯣ ꯑꯇꯦ ꯄꯄꯥꯗ ꯑꯌꯨꯛ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯅꯕꯒꯤ ꯅꯅꯥ ꯁꯤ ꯆꯪꯉꯣ ꯅꯪꯅ ꯕ꯭ꯂꯣꯒꯤꯡ ꯇꯧꯁꯦ ꯑꯝꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯟꯇꯔꯥꯄꯨꯔꯗ ꯆꯠꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯍꯥꯂꯣꯌꯥꯅꯦꯕꯀꯣ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗꯁꯨ ꯍꯥꯏꯔꯤꯕ ꯃꯍꯥꯂꯣꯌꯥꯅꯦꯅ ꯃꯤ ꯈꯨꯇꯤꯟ ꯑꯃ ꯁꯣꯔꯣꯛꯇ ꯁ꯭ꯇꯦꯁꯟꯗꯅꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯒꯠꯂꯦ ꯉꯁꯤ ꯃꯍꯥꯂꯣꯌꯥꯒꯤ ꯃꯤ ꯈꯨꯇꯤꯟ ꯒꯥꯔꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯐꯖꯅ ꯚꯤꯔ ꯑꯣꯏꯌꯦꯕ ꯌꯦꯡꯉꯨ ꯂꯥꯏꯟ ꯑꯣꯏꯅ ꯂꯩꯈꯔꯦ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯂꯦ ꯁꯤꯒꯕꯨ ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯆꯥꯡꯉꯅꯤꯀꯣ ꯃꯌꯥꯝ ꯃꯥ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯀꯩ ꯅꯨꯃꯤꯠ ꯌꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤ ꯌꯧꯗꯣꯏꯔꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯌꯧꯗꯣꯏꯔꯥ ꯌꯧꯍꯟꯗꯕ꯭ꯔꯕ ꯈꯪꯄꯣꯟꯇꯦ ꯁꯤꯗ ꯒꯥꯔꯤ ꯐ꯭ꯔꯤ ꯂꯩꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯍꯥꯂꯣꯌꯥꯁꯦ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯈꯔ ꯐꯕ ꯑꯩ ꯀꯨꯝꯒꯦ ꯒꯥꯔꯤ ꯊꯣꯡ ꯌꯥꯗ꯭ꯔꯦꯕ ꯒꯥꯔꯤꯅꯅꯦ ꯖꯥꯀꯤꯡꯗ ꯇꯞ ꯇꯞꯅ ꯕ꯭ꯔꯦꯛ ꯐꯥꯔ ꯆꯠꯄꯅꯤꯅꯅꯦ ꯑꯩ ꯇꯥꯒꯦ ꯇꯧꯔꯤꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯀꯨꯝꯃꯒ ꯈꯣꯡꯅ ꯆꯠꯆꯔꯦ ꯀꯔꯤꯒꯤ ꯒꯥꯔꯤꯅꯣꯅꯦ ꯑꯣꯏꯃ ꯉꯛꯄ ꯐꯪꯉꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯋꯦꯔꯣꯝꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯏꯗꯨꯅꯦ ꯁꯣꯁꯥꯏꯇ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯣꯝꯗ ꯍꯥꯏꯖꯜꯂꯔꯣꯏ ꯍꯥꯏꯒꯗꯣꯏꯅꯦ ꯃꯃꯥꯡꯗꯗꯤ ꯒꯥꯔꯤ ꯈꯔ ꯄꯥꯔꯦꯕ ꯒꯥꯔꯤ ꯂꯩꯕ ꯎꯗ꯭ꯔꯦꯕꯅꯦ ꯑꯗꯨꯅ ꯁꯣꯝꯗꯩ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯇꯧꯏꯅꯦ ꯒꯥꯔꯤ ꯄꯥꯔꯦꯕ ꯃꯃꯥꯡꯗꯗꯤ ꯁꯥꯏꯁꯤꯅꯤ ꯒꯥꯔꯤ ꯌꯥꯝ ꯚꯤꯔ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯥꯐꯤꯛ ꯃꯔꯛꯇꯒꯤ ꯌꯥꯝ ꯋꯥꯅ ꯂꯥꯟꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯂꯝꯕꯤ ꯆꯠꯂꯤꯅꯤ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯑꯝꯔꯥꯘꯥꯠꯀꯤ ꯊꯣꯡꯗꯨꯗ ꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯊꯣꯡꯁꯦ ꯀꯔꯝꯕ ꯊꯣꯡꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯣ ꯙꯣꯔꯃꯤꯒꯤ ꯊꯣꯡꯗꯨꯗꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯔꯥꯘꯥꯠꯀꯤ ꯊꯣꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯒꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯐꯝꯗꯣ ꯌꯧꯔꯦ ꯑꯗꯣ ꯊꯥꯡꯖ ꯀꯩꯊꯦꯡꯒ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦꯕ ꯃꯍꯥꯛꯇꯤ ꯁꯤꯗꯥ ꯊꯤꯟꯕ ꯆꯠꯈꯔꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯂꯥꯛꯅꯤꯡꯉ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕ ꯑꯗ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯍꯧꯔꯦ ꯃꯥ ꯁꯤꯗꯥ ꯊꯤꯟꯕ ꯆꯠꯈꯤꯑꯕ ꯚꯥꯃꯣꯟ ꯃꯥꯟꯗꯣꯞꯇ ꯑꯩꯈꯣꯏ ꯅꯅꯥꯅ ꯅꯨꯡꯉꯥꯏꯖꯕꯁꯤꯗꯤ ꯅꯅꯥꯎ ꯑꯣ ꯅꯅꯥ ꯀꯨꯝꯃꯣ ꯆꯣ ꯏꯁꯤꯡꯗꯨ ꯑꯝꯇ ꯀꯨꯝꯃꯣ ꯆꯣ ꯀꯨꯝꯃꯣ ꯆꯣ ꯁ꯭ꯋꯥꯏ ꯃꯄꯥꯁꯦ ꯀꯨꯝꯕꯅꯦ ꯅꯨꯡ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯨꯡ ꯂꯩꯕꯅꯤ ꯁꯅꯥ ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯎ ꯖꯨꯛ ꯂꯥꯎ ꯂꯨꯞꯆꯈꯤꯅꯤ ꯂꯨꯞꯇꯕꯅꯦ ꯅꯨꯡ ꯂꯩꯕꯅꯤ ꯏꯊꯤꯟ ꯊꯤꯟꯕꯅꯤ ꯈꯣꯡꯗ ꯀꯩꯅꯣꯝ ꯊꯦꯡꯉꯒ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯁꯇꯔꯗꯦ ꯅꯨꯃꯤꯠꯅꯦ ꯑꯉꯥꯡꯁꯤ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯩꯕꯅꯤꯅꯅꯦ ꯑꯗꯒꯤ ꯕꯥꯔꯃꯨꯅꯤꯗꯁꯨ ꯑꯩꯈꯣꯏ ꯃꯨꯅꯤ ꯊꯝꯃꯝꯃꯤꯗꯅ ꯑꯗꯨꯅ ꯃꯄꯥꯅ ꯑꯉꯥꯡ ꯑꯅꯤ ꯄꯨꯔꯒꯗꯤ ꯌꯨꯝꯗ ꯆꯠꯈꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯁꯇ ꯇꯣꯡꯉꯒ ꯂꯥꯛꯏꯅꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯁꯁꯦ ꯇꯤꯚꯤ ꯈꯔ ꯊꯥꯖꯤꯜꯂꯕꯅꯤꯅꯅꯦ ꯑꯗꯒꯤ ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯕꯁꯇ ꯇꯣꯡꯕꯗ ꯈꯦꯛꯇ꯭ꯔꯤ ꯃꯄꯥꯟꯗ ꯇꯣꯡꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥ ꯋꯥꯕꯨꯗꯤ ꯋꯥꯏ ꯑꯗꯨꯒꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯕꯗꯣ ꯑꯣꯏꯗꯦꯕ ꯑꯩꯗꯤ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯕꯁ ꯇꯣꯡꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯌꯨꯝ ꯌꯧꯔꯛꯏꯑꯕ ꯑꯣꯅꯤꯡ
ꯇꯧꯕꯒ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯤꯁꯦ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯔꯛꯄꯅꯦꯕ ꯃꯥꯒꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯃꯍꯦꯟꯗꯤ ꯃꯆꯨꯒꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯐꯖꯩꯑꯕ ꯑꯗꯨ ꯐꯖꯩ ꯍꯥꯏꯕꯗꯨꯒꯤ ꯑꯃꯨꯛ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯂꯩꯅꯕ ꯍꯥꯏꯅ ꯑꯩꯒꯤꯁꯨ ꯂꯩꯕꯤꯒꯅꯤ ꯍꯥꯏꯅ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯂꯩꯔꯝꯗꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯥꯏ ꯃꯆꯨꯗꯣ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯩ ꯑꯁꯤꯒꯤ ꯁꯪꯒꯣꯝꯁꯤꯁꯨ ꯕꯤꯁꯀꯨꯠ ꯑꯗꯒꯤ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯏꯁꯀ꯭ꯋꯥꯁꯀ ꯄꯥꯂꯨꯀꯥꯕꯤꯁꯤꯒꯅ ꯃꯣꯏꯒꯤ ꯇꯔꯄꯣꯟ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯄꯅꯦꯕ ꯑꯗꯨ ꯇꯔꯄꯣꯟ ꯇꯧꯈꯤꯕꯒꯤ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯑꯗꯒꯤ ꯑꯁꯤꯒꯤ ꯄꯨꯊꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗꯅꯦ ꯄꯨꯊꯤ ꯑꯇꯦꯛꯄꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏꯅꯅꯦ ꯂꯨꯄꯥ 500ꯒꯤ ꯄꯨꯊꯤ ꯂꯩꯌꯦꯅ ꯄꯨꯊꯤ ꯈꯨꯠꯖꯥꯝ ꯑꯃ ꯂꯩꯔꯝꯃꯤꯕ ꯑꯗꯣ ꯂꯣꯏꯅ ꯐꯧꯗꯣꯛꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯈꯔ ꯈꯛꯇꯤꯅꯦ ꯃꯕꯨ ꯃꯦꯜꯂꯒ ꯑꯗꯒꯤ ꯑꯩꯅ ꯇꯋꯥꯗ ꯈꯤꯇꯪꯅꯦ ꯊꯨꯝ ꯆꯥꯏꯔꯒ ꯖꯥꯏꯕꯅꯦꯕ ꯑꯗꯨꯒ ꯆꯤꯆꯦꯅ ꯁꯤꯒꯤꯁꯦ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯤ ꯃꯆꯨꯁꯦ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯖꯔꯛꯄꯅꯤꯗ ꯑꯩ ꯅꯣꯡꯃ ꯑꯗꯨꯝ ꯁꯦꯠꯂꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯛꯆꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯤꯀꯣ ꯑꯁꯤꯒꯤ ꯐꯤ ꯃꯆꯨꯁꯦ ꯃꯌꯥꯝ ꯉꯔꯥꯡꯅꯦ ꯑꯩ ꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯕꯁꯇ ꯇꯣꯡꯉꯒ ꯂꯥꯛꯏꯗꯅ ꯑꯗꯣ ꯆꯥꯛꯀ ꯆꯥꯁꯜꯂꯒ ꯂꯥꯛꯄꯅꯤꯅꯅꯦ ꯑꯩꯅꯦ ꯑꯣꯏꯃ ꯕꯁ ꯃꯅꯨꯡꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯈꯔꯦ ꯑꯣꯁꯨ ꯑꯣꯅꯤꯡꯕ ꯑꯗꯒꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯎꯠꯈꯤꯕꯗꯨꯅꯦꯕ ꯕꯁ ꯃꯅꯨꯡꯗ ꯇꯤꯚꯤꯁꯨ ꯊꯥꯖꯤꯜꯂꯦ ꯑꯗꯨꯝ ꯑꯌꯤꯡꯕ ꯏꯁꯩ ꯐꯤꯂꯝ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯅꯅꯦ ꯍꯤꯟꯗꯤꯒꯤ ꯃꯣꯏꯒꯤ ꯆꯂꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯉꯔꯥꯡ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯒꯤ ꯇꯤꯚꯤ ꯍꯦꯛ ꯃꯃꯥꯡꯗꯨꯁꯨ ꯑꯩ ꯐꯝꯖꯤꯜꯂꯨꯔꯦꯕ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯀꯥꯕꯨꯡꯒꯣꯁꯇꯒꯤꯅꯦꯕ ꯑꯩꯅ ꯕꯁ ꯇꯣꯡꯉꯩꯗꯨꯕꯨꯗꯤ ꯑꯗꯣ ꯀꯥꯕꯨꯡꯒꯣꯁꯇꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯅꯦ ꯔꯥꯅꯤ ꯘꯥꯔꯤ ꯌꯧꯔꯛꯄꯗꯅꯦ ꯑꯩꯅ ꯋꯥꯈꯤꯕꯁꯦꯕꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯦ ꯈꯤꯇꯪꯇꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯀꯣꯛ ꯉꯥꯎꯅ ꯑꯣꯅꯤꯡꯕꯒꯤ ꯑꯋꯥꯕꯁꯤꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯀꯥꯡꯕꯨꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯃꯤꯅ ꯈꯪꯕ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯋꯥꯏ ꯍꯥꯏꯗꯣ ꯄꯨꯛꯆꯒꯤꯁꯨ ꯑꯣꯠꯊꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧꯗꯣꯏꯒꯤ ꯑꯗꯨꯝ ꯎꯔꯨ ꯂꯩꯈꯠꯂꯒꯅꯦ ꯁꯥꯗꯣꯟꯁꯤꯒ ꯄꯩꯁꯟꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯅꯝꯊꯔꯒꯗꯤꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯐꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯐꯝꯃꯤꯗꯨꯁꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯕꯅꯤꯅꯅꯦ ꯑꯗꯒꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯉꯔꯥꯡꯁꯦ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯗꯒꯤ ꯈꯦꯇ꯭ꯔꯤ ꯃꯅꯥꯛꯇꯁꯨ ꯃꯌꯥꯡ ꯅꯨꯄꯤ ꯑꯃ ꯐꯝꯖꯤꯜꯂꯦꯕ ꯑꯩꯅ ꯑꯁꯤ ꯕꯤꯁꯀꯨꯠꯁꯦ ꯉꯔꯥꯡ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤ ꯕꯤꯁꯀꯨꯠꯁꯤꯒ ꯆꯥꯒ ꯊꯛꯑꯒꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯌꯣꯒꯥ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯀꯥꯟꯗꯅꯦ ꯂꯣꯏꯔꯒ ꯑꯗꯒꯤ ꯑꯩ ꯆꯠꯇ꯭ꯔꯕꯅꯦꯕ ꯌꯣꯒꯥꯅꯦ ꯃꯣꯏꯒꯤ ꯌꯣꯒꯥ ꯀ꯭ꯂꯥꯁꯁꯤꯗꯤ ꯄꯨꯡ 8ꯗꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯅꯔꯅꯦꯅ ꯑꯩ ꯆꯠꯇ꯭ꯔꯦꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯑꯩꯅ ꯋꯥꯈꯤꯕꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯩ ꯑꯦꯝꯅꯦꯁ ꯍꯣꯏ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯦꯕ ꯑꯗꯣ ꯅꯍꯥꯟꯈꯩ ꯃꯃꯥꯡꯗ ꯑꯩꯅ ꯕꯁꯇ ꯑꯅꯤꯔꯛ ꯉꯔꯥꯡꯒꯤ ꯆꯠꯄꯗꯨꯒ 3ꯔꯛ ꯁꯨꯗꯣꯏꯅꯦꯕ ꯑꯗꯣ ꯃꯃꯥꯡꯗ 2ꯔꯛ ꯆꯠꯈꯤꯕꯗꯣ ꯑꯩꯗꯣ ꯈꯦꯛꯇ꯭ꯔꯤ ꯃꯅꯥꯛꯇ ꯐꯝꯕꯅꯤꯅ ꯑꯗꯨꯁꯨ ꯌꯥꯝ ꯑꯋꯥꯕꯗꯣ ꯑꯣꯏꯗꯦꯕꯅꯦ ꯈꯤꯇꯪ ꯑꯣꯅꯤꯡꯉꯛꯄꯗ ꯑꯩꯗꯣ ꯈꯦꯛꯇ꯭ꯔꯤ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯀꯣꯛꯁꯦ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯅꯤꯟ ꯐꯪꯉꯒ ꯑꯩꯗꯤ ꯅꯨꯡꯁꯤꯠꯀꯤ ꯃꯅꯤꯟꯗꯣ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯅꯨꯡꯂꯣꯝꯁꯨ ꯊꯪꯉꯕꯅꯤꯅ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯕꯁꯁꯤꯡꯗ ꯒ꯭ꯔ ꯂꯦꯞꯄꯒ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯕꯁꯁꯤꯁꯦ ꯁꯥꯊꯤꯅ ꯀꯨꯏꯌꯦꯕ ꯑꯩ ꯉꯔꯥꯡ ꯇꯣꯡꯉꯛꯏꯕ ꯕꯁꯇꯨ ꯑꯗꯨꯒꯤ ꯕꯁꯇꯣ ꯑꯩ ꯑꯃꯨꯛꯐꯥꯎ ꯇꯣꯡꯖꯗ꯭ꯔꯤꯕꯅꯦ ꯇꯤꯚꯤꯒ ꯂꯩꯔꯗꯅꯅꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯃꯣꯏ ꯃꯤꯁꯦ ꯌꯥꯝꯅ ꯉꯥꯏꯌꯦꯕꯅꯦ ꯑꯩꯈꯣꯏꯒꯤ ꯕꯁ ꯌꯥꯡꯈꯠ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯝ ꯊꯧꯒꯠꯂꯒ ꯃꯤ ꯂꯥꯛꯑꯒ ꯐꯪꯉꯒ ꯑꯗꯨꯝ ꯇꯣꯡꯖꯅꯤ ꯐꯪꯗ꯭ꯔꯒ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯐꯝꯗꯅꯦ ꯃꯤ ꯀꯥꯔꯛꯀꯗꯕ ꯖꯒꯥꯗ ꯑꯗꯨꯒꯩꯗꯨꯒꯅꯦ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯦꯞꯄꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯣꯟꯊꯣꯛꯅ ꯋꯥꯔꯛꯈ꯭ꯔꯦꯕꯣ ꯑꯃꯨꯛ ꯍꯟꯅ ꯕꯁꯇꯒ ꯇꯣꯡꯉꯒ ꯆꯠꯆꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤꯕꯣ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯣ ꯈꯜꯂꯨꯕꯗꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯅꯈ꯭ꯔꯦ ꯑꯗꯒꯤ ꯍꯟꯗꯛꯁꯦ ꯑꯩꯅ ꯀꯧꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯑꯩꯗꯤ ꯀꯧꯔꯒ ꯍꯣꯔꯦꯟꯗꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯅꯤꯡꯉꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯟꯁꯦ ꯇꯣꯏꯒꯗꯧꯔꯦ ꯇꯥꯈ꯭ꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯄꯦꯄꯔꯗꯒ ꯍꯥꯞꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯚꯤꯗꯤꯑꯣ ꯅꯝꯅ ꯈꯣꯠꯅ ꯇꯧꯗꯣꯏꯗꯣ ꯑꯗꯨꯝ ꯑꯩ ꯉꯔꯥꯡ ꯆꯤꯆꯦꯗ ꯍꯥꯏꯗꯣꯛꯑꯝꯃꯦꯕꯅꯦ ꯑꯩ ꯍꯟꯗꯛ ꯆꯍꯤꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯨꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯒꯤ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯉꯔꯥꯡ ꯍꯥꯏꯗꯣꯛꯑꯝꯃꯦ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯅꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝꯗꯨꯅꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅꯅꯦ ꯑꯩꯒꯤ ꯐꯤꯗꯣ ꯉꯔꯥꯡꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯈꯤꯕ ꯁ꯭ꯀꯥꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯇꯣ ꯑꯗꯨꯏꯗ ꯁꯥꯊꯤꯅ ꯐꯖꯕꯅꯦꯕ ꯑꯩ ꯄꯥꯝꯕꯅ ꯑꯗꯨꯒꯤ ꯁꯦꯠꯇꯣ ꯑꯗꯨꯒꯤꯗꯣ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯏꯅꯦꯕ ꯑꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯦ ꯑꯩꯅ ꯍꯥꯞꯄꯤꯔꯛꯏꯕ ꯑꯗꯒꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯄꯤꯔꯝꯗꯦꯗ
ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯐꯤꯔꯣꯜꯁꯨ ꯆꯥꯝꯅ ꯂꯣꯏꯔꯝꯃꯦꯕ ꯑꯗꯒꯤ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯊꯕꯛꯅꯤꯅꯀꯣ ꯐꯤꯔꯣꯜ ꯁꯨꯔꯕꯅꯤ ꯏꯁꯥꯒꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯏꯔꯨꯊꯣꯛꯑ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯆꯥ ꯂꯣꯜꯂꯦ ꯑꯩꯗꯤ ꯆꯥ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗ ꯁꯣꯝꯗ ꯍꯤꯞꯄꯝꯕ ꯐꯃꯨꯡ ꯀꯔꯤ ꯀꯔꯥꯗꯤ ꯑꯃꯠꯇ ꯂꯣꯏꯁꯟꯗ꯭ꯔꯤꯕꯅꯦ ꯁꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯝꯕꯁꯦ ꯅꯨꯡꯁꯥꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯑꯉꯥꯡꯁꯤꯡ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯑꯣꯏ ꯆꯠꯀꯗꯕꯗꯣ ꯊꯦꯡꯉꯥꯏꯅ ꯑꯩ ꯂꯩꯍꯧꯔꯦ ꯆꯠꯇ꯭ꯔꯦ ꯃꯄꯥ ꯑꯣꯏꯅ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯆꯥꯁꯦ ꯇꯦꯡꯀꯣꯠꯇ ꯄꯨꯊꯣꯔꯛꯏꯅꯤ ꯀꯞꯇꯒ ꯆꯥ ꯊꯛꯑꯒ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯃꯕꯨꯛ ꯊꯟꯗꯦꯕ ꯆꯥ ꯊꯛꯄ ꯇꯥꯔꯗꯤ ꯌꯥꯝ ꯌꯥꯝꯅ ꯊꯛꯏꯕꯅꯦ ꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯦꯜ ꯄꯣꯂꯤꯁ ꯀꯂꯔꯅꯦ ꯑꯁꯤ ꯀꯂꯔꯁꯤꯗ ꯇꯩ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠꯅꯦꯕ ꯑꯩꯗꯤꯅꯦ ꯑꯃ ꯇꯧꯔꯦꯕ ꯗ꯭ꯔꯦꯁꯇ ꯈꯪꯗꯦ ꯀꯔꯤꯗ ꯈꯪꯗꯦ ꯃꯤꯅꯅꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯐꯤꯔꯣꯜꯁꯨ ꯃꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯠꯅꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯊꯣꯡ ꯃꯔꯤꯡ ꯆꯥꯗꯕ ꯐꯤꯔꯣꯜꯒ ꯑꯗꯨꯝ ꯁꯦꯠꯅꯗ꯭ꯔꯦꯅꯦ ꯆꯠꯅꯕꯤꯅꯦ ꯍꯥꯏꯅ ꯑꯗ ꯑꯩꯗꯤꯅꯦ ꯐꯅ ꯆꯠꯅꯕꯤ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯁꯦꯠꯇꯦ ꯈꯪꯉꯕ ꯄꯨꯔꯥꯅꯥ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯝ ꯁꯦꯠꯂꯦꯕ ꯑꯩ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯠꯂꯦꯕ ꯐꯅ ꯆꯠꯅꯕꯤ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯁꯦꯠꯄꯗ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗꯕ ꯄꯥꯝꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯑꯝꯇ ꯁꯦꯠꯇꯦ ꯑꯗ ꯑꯩ ꯅꯦꯜ ꯄꯣꯂꯤꯁꯁꯤꯁꯨꯅꯦ ꯃꯤꯅ ꯅꯣꯛꯀꯦ ꯅꯣꯛꯅꯕ ꯑꯩꯅ ꯄꯥꯝꯖꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯇꯩꯔꯤꯅꯦꯕ ꯉꯔꯥꯡꯒꯤ ꯃꯍꯥꯂꯣꯌꯥꯒꯤ ꯒꯥꯔꯤ ꯈꯨꯆꯤꯟꯗꯨꯗꯤ ꯑꯣꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯩ ꯑꯃꯨꯛꯀ ꯃꯍꯥꯂꯣꯌꯥ ꯆꯠꯆꯗ꯭ꯔꯤꯑꯕ ꯃꯊꯪ ꯆꯍꯤꯗꯤ ꯂꯥꯏꯔꯤꯛ ꯇꯧꯖꯔꯤ ꯆꯠꯂꯅꯤ ꯍꯟꯗꯛꯁꯤ ꯆꯠꯄ ꯌꯥꯔꯤꯅꯦꯕ ꯑꯩ ꯀꯥꯎꯊꯨꯔꯦꯕ ꯑꯩ ꯈꯪꯗꯦꯕꯅꯤ ꯃꯍꯥꯂꯣꯌꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯃꯍꯥꯂꯣꯌꯥ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯏꯕ ꯑꯗꯨꯒ ꯑꯩ ꯈꯪꯉꯤ ꯃꯍꯥꯂꯣꯌꯥꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯆꯠꯆꯒꯗꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯣꯏꯅ ꯑꯃ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯣ ꯄꯨꯡ 5:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯂꯣꯏꯁꯜꯂꯤꯌꯥꯕꯅꯦ ꯁꯤꯗꯥ ꯊꯤꯟꯕ ꯆꯠꯅꯤꯡꯉꯦꯕ ꯉꯔꯥꯡꯗꯣ ꯌꯨꯝꯗ ꯑꯗꯨꯒꯤ ꯇꯔꯄꯣꯟꯁꯨ ꯊꯥꯗꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯍꯧꯗ꯭ꯔꯦꯕ ꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯇꯔꯄꯣꯟ ꯁꯣꯜꯂꯒ ꯊꯥꯗꯕ ꯑꯗꯒꯤ ꯁꯤꯗꯥ ꯊꯤꯟꯕ ꯈꯣꯠꯄ ꯑꯩ ꯑꯝꯇ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯀꯨꯏꯁꯨ ꯀꯨꯏꯗꯕ ꯑꯉꯥꯡ ꯆꯠꯈ꯭ꯔꯒ ꯀꯨꯏꯔꯛꯇ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯦꯕ ꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯗꯒꯤ ꯑꯗꯨꯝ ꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯅꯝꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦꯕ ꯉꯔꯥꯡꯗꯣ ꯌꯥꯝ ꯈꯨꯋꯥ ꯑꯃ ꯆꯥꯗ ꯂꯣꯏ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯝꯊꯣꯛꯑꯦ ꯑꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯥꯝꯃꯤ ꯃꯌꯥꯝꯅ ꯅꯣꯛꯅꯔꯛꯄ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯩꯗꯤ ꯈꯨꯠꯁꯥꯁꯦ ꯌꯥꯝꯅ ꯂꯦꯡꯒꯜꯂꯦꯕꯅꯦ ꯁꯤꯒꯨꯝꯕ ꯄꯥꯡꯈꯣꯛꯀꯨꯝꯕ ꯄꯥꯂꯨꯀꯥꯕꯤ ꯄꯥꯟꯒꯨꯝꯕꯁꯦ ꯑꯩ ꯈꯣꯛꯄ ꯉꯝꯗꯦꯕ ꯑꯗꯨꯅ ꯃꯥꯅ ꯁꯦꯝꯃꯝꯃꯒ ꯑꯩꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯁꯤꯁꯦ ꯆꯥꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯂꯨꯀꯥꯕꯤꯗꯣ ꯁꯤꯒꯩꯁꯦ ꯑꯥꯂꯨꯒ ꯇꯧꯔꯒꯅꯦ ꯈꯤꯇꯪꯈꯛ ꯏꯔꯣꯜꯂꯦ ꯑꯗꯨꯒꯤ ꯁꯤꯒꯅ ꯍꯋꯥꯏꯖꯥꯔꯒ ꯇꯧꯅ ꯊꯣꯡꯉꯦ ꯑꯁꯤꯒꯤ ꯉꯥꯁꯦ ꯉꯔꯥꯡ ꯆꯤꯆꯦꯅ ꯍꯥꯄꯛꯄꯅꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯑꯩꯅ ꯂꯣꯟꯖꯕ ꯍꯋꯥꯏꯖꯥꯔꯗꯨꯅꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ